Image TV mieng tabi bersungguh nomaitam kajalna kurumjari. Hauzik nungtil ga pau pizari. Aikoi gi laiwai khraba ipa ipu sing adugi kathok lama sing adunani ngasi aikoina lairibasi haina Chief Minister N Birena chama maidra suba Maharashtra Gambir Singh laikhidabagi langthabal Kanchibuda pangthokpa thauramda phongdokre. Thauramdugi Chief Guest oiraduna Chief Minister na makhatana phongdokhibada ngasi asigumba thauram pangthokliba asi miyamda utnaba uhannaba pangthokpa nate adubu miyamna aikoi gi ipa ipu sing na tungi mirolgi damak kathoklamba adu ningsingnanabani. Chief Minister na maidingu nursing amadi Sana Hera Sandrabusu makoina ireibak asibu ngak sena thamnabada laukiba thaudang adubusu panki. Ngasigi thauramduda saruk yadaba Minister MLA singsu asigumna maru oikraba thauram asida saruk yadriba karigino haiba wafam thamladuna hauzik Manipurgi mapanda laikibana kana no haibasu khangi haiki. Aikoi khudingna lumna achatpa firep leitragadi iramdam asi kanba ngamloi hainasu phongdokhi. Itihasik oiraba thaudok khara palladuna Chief Minister na Maharashtra Gambir Singhgumba luchingba singgi maramda documentation ningthina taramdabagi matangda nungaitaba phongdokladuna more nakna cheliba ningthi tureldani awa sing tanthokhraba matungda Maharashtra Gambir Singh nursing amadi Hera Sandra na makhoigi thang sing chamthokhibadu haiki. Drugs ecological imbalance demographic imbalance na aikoigi society asida piriba chaitheng palladuna aikoigi society asi kananaba asigumba issue sing asigi matangda aikoi thabak sangsinba matam oire haiki. Ngasigi thauramduda Minister T.S. Bishwajit Singh Awangbok Niumaina President amadi guest of honor oina saruk yaki. Minister Dr. Sapam Ranjan L. Susindromitei MP Maharashtra Sana Sauba MLA Singh Security Advisor Kuldip Singh Chief Secretary Dr. Binit Joshi Manipur University ki BC Professor N. Lokendro na chingba miyoi kayasu thauramduda saruk yaki. Environment ecologically impact, population imbalance effect, demographic imbalance effect. Si punama si masidi karang na inawa murang kada mo mali mayam punama. Ay nahan mo so hayre. Sugum manumit si kulong sabalo biraga symposium gumba, debating conversation. Aduga koi seminar numit humi mari seminar to akang ahi mayam naharol sing university ki angang sing college ki angang sing invite to birkanda seminar numit humi mari ni to ko kamai thoki bro sibo nursing maharaj kanano hira sandra si kanano kamai to buno kasada sen mo kamai serui british na treaty bi anda bo kamai to ki Matandagi Maharaja ki aya yauna pitho amba British ki mailo ka apne karigi international court ka case sakpe yaroigra sigi pon mayango se koi naina haninge no Manipurda hauzik oriba phibam asida anoba langol amagi mapau puraduna kangladagi haukiba December kundagi Manipurgi tampaki district singda numit kumathoi chupna sathakhiba Manipur Youth League Mayawal gi khongchak ngasi aroiba numita Social Welfare Club ka wa lamdaibungdagi langtharba matung Manipur University ground da thunglaba matung miyamgi mifam ama pangthokre. Laihau thawam Sarachandra na thawramapu oiduna pangthokhiba mifam adu gi convener Jitendra Ningomba Nambol L Sanoi College ki Assistant Professor Dr. Ningombam Srima Socio-Political Commentator Chongtham Bijoy Naharwal Thaudangi Chief Editor Khoirom Loya Professor Navakumar R.K. Ranendrajit R.K. Nimai T.S. Bharat Professor N. Kumar Dr. C.S. Silaramani Wangangloi oina saruk yakiba mifam aduda Manipurda lariba tongan-tonganba district singdagi lakpa miyoi lak amai henbana mifam aduda saruk yaki. Mifam aduga mari leinana Mayawalgi convener Assam Prince Nahai hauzik maitai furup na thainariba khudongthiba amadi yeknaba sing matau karam na mayok nagani haibasi miyam punna khangminaba ama changi. Ngasi phanggadawriba mifam asina ngasimak Manipurda oriba conflict asigi matangda kupna khananenaraba matung makhataba kari karamba thaudang lawgani haibasisu khanagani. Loinana Mayawal na numit kumathoi chupna tampaki district singda anoba langol amagi mapau puraduna chathagiba khongsat kayada mafam kayadagi khongsat asibu sagot pirakpa asimakna khongsat asigi pandam khara makhaidi phanglabara hainasu phongdokhi. Koi bu support to birakpa amadi uzari pausel sing adu myamna
तौरीब सपोर्टुना मरम ओरकाना पुजरी पाउजल दु म्याम दि यौजरी हाइना लौजरकांदा ngasi मिफम असida मणिपुर की सिन बथुंगना म्यामना यौबिदुना ngasi अखोगी मपुंग फान बिबगी दमक असुमति अखोई मायोग माइकेगी उचरी मरमदुना ngasi अखोई खुनाय असे अखोई अपुन बे पंगलम सागमिनरसी थेंगनबा सिंगनबा खुदिम अखोई अमुक्तदी माइथिबा पीदुना अनौबा यावलमा अनौबा लांगवनमा पुरक्तुना अखोगी चपचा फिरेम लेमिनरसी सखुटपा तंगुलै चाबा थोंग मनना हिंमिनबा अखोई मसिगल मरक्ता इंग तप खुनाय अमा लिमिनसी हाबे वफमसे फोंदोकचरगा अमुखन थागचरी ngasi district mission management unit DMMU Jiribamna Thobu oituna Manipur State Rural Livelihood Mission MSRLM na ngakdau piriba SSG singda chatna pathap kanglon chumna chatpa ngamnabagi pandamda yumfam oiraga 4 days induction training for BRTS block resource trainers block mission management unit BMMU Jiribam block ki block resource trainers manga da takpi tambiba hokre BRT singbo takpi tambiriba trainer na Khoinaizam Sunil Maitai State Resource Person IBCB MSRLM na aduga facilitator oina Wahengbam Premchan Block Mission Manager Jiribam Block MSRLM na oike BRT gi training asi ngasi January 8 dagi hauraga January 12 fawbada Jiribam gi DMMU Jiribam MSRLM gi Kalinagar Part 1 da pangthokane SSG members sing that membership training piduna mapung mari fabani tung koina lisang sitna hingba ngamba SSG oina ba haibasida mapung oina tawba training ne Kaksing tawang guna Sandra Sarmana iba kabo tampak ekhoi gini haina mingthonba lairik ama ngasi National Research Center NRC na chinduna Naurem Sanajawa Public Library Hall Kancipur da haunabi matung inna phongkre lairik phongbagi tharom aduda DM University ge Vice Chancellor Professor N Rasmohan Khonang Thaba University ge Vice Chancellor Professor N Joy Kumar Manipur University ge Development of Law ge Faculty Member Namai Rakpam Brajakanta amadi National Research Center Manipur ge President Thongam Ajit na President Member oina saru yake Thauram aduga mai leinana ai bakaksing tabang guna Sandra Samana phongdorakpada Hawrakliba naharol singda imalebak nusibagi ihul yaude haiduna chaiba ngangbagi thabak tawbada natana imalebak nusigada bani haiduna chai thangduna haibana di yaroi Miyoi amabu mamalebak nusibagi ihul pige haiba tarabadi malemgi globalization chakotlaba matam asida information technology gi khuthangda angang singda khangan uhanba mathau tai haina su phongdokhi Lepak itu mana macam apa ini? Misi kita mana lepak musim ini berjauh di mana? Apa ini? Saya baru mengambil mana nak kena? Mana lepak musim itu ni hai saya. Sini mana lepak musim itu ni hai kata masuk bicara. Berarti kaya itu dah. Mana lepak musim itu apa pun sekarang ini tiga lagi hai macam dah. Nasi modern teknologi, information teknologi, apa yang mana yang sudah makin thang sekarang macam tadi. Apa ini? Thai lagi storytelling dah. How do you young generation since the when none labor si kita bagi hai se hai na sang mai hai tar ado ita gadi apun labor si go akon se kara jadi pi ke hai tar gadi khai di maru oina ngasi ki laiba mane ki globalization ki sapna ba matam sida information technology ki butang da angang sida visualize ko mo ma thong yam kana ta hai tar ani su bada ai tham jani ni se Hausuki matamda apoyi Mata asda nungthilgi pau sanok sabalushin jari mi eng tabiri basingbu amuka na kurum jari